Pumnamak manglan oiramle, ngasai makai mana ururibado manglan oirami. Haukiba tangka kharada, akiba oikibana mikup singdo manglan oiram. Mikap thoglakpada yarik nganba leiramdabaduda, leisna magi kadagi mapanda hana thoglakpada. Mama inge leidu leiba ude, nahan makaidi, shumangda hek leibani, adubu ngasidi leiba ude, kadaida chatkrabano khanna, amu imungda prap changaktuna yenglakpan. Adubu chakhomda bari saduna leirambadu ubada, ni kharatai. Nangbu ima lon gene jado. As, ima dum phamoba, ay lolaki. Ayna lon bajase, kiyam haugi yengoba ima. Inge leisu nukladuna. Iyana lon bajase, ima di mahau tang ningkreda. Leisna nok fet tawna mamaga, magi mapuroibaga na tawribadu yeng. Talaktuda inge leigi fondo call amalai. Ise, ay ise speak su lawthok haudri ni tawrise. Kunano phone tawri iboy ma. Ima na yengba hospital gi mapudo oiram gadawa mal. Ima gi isa yengbagi sale kase yamna changdanaba wari sage na ne ima na number piramban. Mana lon bachadu loiraduna phone do mana oina paige haiduna paire. Hello. Asomdagi te thawbana. Hello. Itaima bu kai khallige. Hello. Kaka ina ekta kaujar. Ai maya nupani. Image anabasi bu kari. Kashu leiba natida. Subnagi minor surgery ma tawgadaba. Surgery se compulsory oibro. Ohoi. Naribase kai leina no ongta mayek singbiyu ba. Te thawba phone dudagi kupthana takhatlakpasida ma wakhal tawi. Somda yarik nganbasu paukhom pirakpa ngairi. Chakhau sokpagini. Gastro problem leibani. Minor surgery macha ama darkar oiba. Diabetes patient sida kaigi gastro problem leiba oidoina. Kaka lana di khanbiganu ko. Ima yengbai report to ongta thabirakpa yagadra. Sige number sida. Yarik nganbana adomna gate namakpaduda te thawba. Ia tawduna adomak leikre. Labna adom thamge khalami aina nahakpo inakta naksinkraroi haina. Adubu ngamde angawba thamoishi. Nangi maikai yengki aduma. Nangi mityeng pham thiki. Asum tawnabra khoida jaba pamu jabase. Maida. Angawa damthiba haidu oire aise. Jaisang ama pairaga puthagadaba angang dumakni aina oiriba. Lamyamne helabani aise. Adubo jaina phurasu nangna phubiyu. Atopada phuhanbadi yade. Nangna phuhangani. Phuko aise. Lamhenba aise. Khangjage nangna phubagi. Jaisang adugi jaina adudi punsi chupagi oina. Adubu nangde. Aina handaki matang simadi pharaga thamjarage ko. Aibu haiba indabani so haiganu. Nangbu yamna nungsijaba miyoi oibana asum angawa itaw uraso nang aibu ngakpiyo. You remind me of home, of all the simple things in life, of light and love and the reasons I'm not alone. You remind me of hope, of the sea and the sky. Every hug and every kiss from your lips to your thigh. I have flown around the world and met no one like you because you are all the things I keep coming back to. Somda te thawba makhut khutum ta shinduna ayengba amada yengle. Magi nupi santi du jangselakduna. Kaidobirage moiba. Te thawba kha chikna. Kuibase. Aigi lambi da tumit phaw haijalakte. Aduga thut lawba lukhrabi mana engonda shingnaba sade. Maya nupani hairibaduna aigi maramda kari khangadana. Aina mathwai machado pet lawna methatpa ngamme habasi moi khangdra maleni. Si haiduna kolda hairakhiba yarik nganbagi wahaido manada amuk tarai. Kaka patient amada oidaba wa khra thajahanduna moithem tawbiganuda. Imagi anabasigi asingba report piba ngamdaba kakana kai chawkhat thawrang tarungani. Khangba ngamde.
aduna warawi bayade. Imagi surgery do macha moina aina permission piba ngamjar. So for all the kindness that you have shown up to my mother-in-law, I really appreciate it. Thank you very much. Thagajare. Thamjarage. Te thoba khalu khaluraga I kaba hele. Masa sauningba pendaba pumbaduna masadu prok chaklakle. Yarik nganbagi wahai kharaduna magi igoda khongpakna netsilagum thokle. Santina themjinbado phattaba wakhalna khudum chankraba. Mina lakjaba yadaba te thoba phathaba ngamdre. Talaksida call amala e Santi gi phone da. Santi magi nupada onsilagduna phone amala e angte yingbiyo. Te thoba call du paikhatli. Call tawrakliba mishaktuga wari sai. Kari karamba wari no haibadi Santi da su tahalakte. Sanariba wari dudi arubadi mali. Somdana inge leina. Imai tom da leiba kashu tawruye. Pangya hekta yaba natteda. Migi yumda changaga andalon toba kayam kuire. Yengu nangna sida leirakliba si. Yumdana nimna kuleiribani. Mina kitada hainabado. Ima pamde ni bema. Ngasayra natro. Mina nasa kangdana operation tobagi wa haira ido. Sida aina kamaina yum sida ima matomda thamamga doino. Machano pina pakhatjaduna hairakliba inge leinok fet tawduna tai. Hai angaubi. Imagi di iya nupa ama ichaw na leiriba sidi. Aina kainoma haibad hekta chelakani khangi. Sida aina kigadawri sibu karida none. Leisna mamana hairibado ma khangi. Yarik nganbana mamabo mamada mamadawna luna tawjay ningjay khangbana pakhatluba singdo haujiktada khara phabagum tawrae. Adubo ngahak ki saklon onba nupasi ma thajaw haibadi ngamdre. Imana haise nangbu bhab tawne. Phana sanai bemana nangbu sida leihallo na hairaklabaso nongma ninigidi ima yagi. Adu natabida sum sangthabadi ima pamde. Ngasi ibungo laikan sidane adum chatminakro. Sanai bemaga su pau phaunaraban. Ima ne kashu tawra. Nang simane wakhal pangkhanda khanjil. Leishna mamada munna yengduna. Ima adu ada khangde ko ngasi ibungo ga hankro. Masu matomda leibado kashu nungairamu. Si haiduna inge leidu mapanda thokre mamana hairamliba singdo Leishna wakhal munna khalhoi. Masu khandabadi natte adubu yairik nganbagi khanghaudaba mataw mabu tasingna khanjaba mataw singdu ningsingluraga amuk mamaidu ngangsilai. Ikai khangnaba mamagi manakta thokke haina mamai leithorakpada nupadu sumapa jana imung changakpa mapa oi. Leishna chaplepi yairik nganbadi nokfet tawna. Imadi Inkolomda liramgani. Kai chatlubano yambungbo. Loyaw na rubani. Kaigya. Icham na hangjarakpani nupi sidi adubu khambaliba nupa sidi wakhalda asum khalae. Kaya mo gyam pamjawrabano khangde. Unabaga yadabzala. Imagi se maga khangnaba specialist leiradi yengnaba na wari sarubanida. O tumin amuk leinare anido nupado na Kaidore ngasi hospital chatrade. Ngarang leave lawre. Kaige. Ima check-up chatkadra na lawrubani. Doctor ama leminaraga mina fraud tawrake dawasu khangamdrisini. Aiga laamdradi kamai doba. Adum hoi haidana ima sa operation tawramdoiraba. Ha. Apangbi. Leisna nupasi gi nahan khaiga manadaba matawduda khangyeng lai. Khumdene pangbang. How? Yairik nganbado nokning luramale makhol thokna nokthorakle. Leisna so haujikta gyan lai mangonda laknarine do khanglakpaga machin pom thoklaga mapan thokhige tawi. Adubu nupaduna khudangdu tap phai aduga manakta khangching chingsili. Leisna do nupa magi mamai manakta nakna leire. Kaino yambo ima uni. Uroyamda. Si hairaga sum naksilai aduga nupasi yam thajadaba wa ama haidorakle. Tha humse nang kaidawar leiba ayaw dabida kaidaw leigiba. Leisna khumlakte ma bhab tade yairik nganba na hanglaklibado. Yairik nganba makha muktarae. Hospital thindok thinjin se loyangamba na dum oiriraba. Kana haiba oidi aidi line da dum nungtigi chatle. Kaigino dudi ngarang thilaidude kamaina no.
ngarang hospital da maga khangnaba mi ama unaba lakpani aduda aiga thengnabadagi yom phau ima su unada kuire na dum lakminaraba pakhanga mauga jetminaba yai haibro Leishna do tumin leikre yarik nganbana phana marup oiramaso aina yadradi yade Leishna yarik nganbada munni yengle nangna maga noktana jetminaba uraga ai kaidoramni nang khangdro khara warona hairakpa handaki wahai sida Leishna madumadi yarik nganbagi machin maktagi thoklakani khallude makha tare e yarik to ayamai chawjawna leiraga nangna mangonda heke grant torise kaigino aise mi toplaba aise nangi natro ai di kanano yambungda sigi wahangsini nupasina khumbang ngamdreba Leishna amuksu hangle hayo aise kanano ba yambungda nupado mana chetna phaduna thamliba nupishita munne yeng Leishna yarik nganbabo tapna inthore phajin mangamludaba khawrangbadudi thamoi magi maphamda saruk yawhanbirakan khawranglibado yawkhrabadung thamoi da jushin khrabadungda ikhawlanglibado kokhraba matamda thamoi mana wahogani haiba yambongna khangdreba kaigino oithoktraba yadraba wahangdi aigi thamoi yawna tahanbigano aibu mirairamlaga chatkraba kan maijakpa hogadaba aigi thamoi shibu kharasu ikai khumnabiyo Leishna wahai kharase hairamlaga kaadudagi thokre paukhum piba ngamkhidre nupasi asuk pangdaba sibu karino manak nakna tariba mani sibo mana cheksena khungatpa ngamdre karamna asigumba matausida nupi mana waruroi pangdaba oiradi wajau khangu nupana prok prok chaklaga khangu Chinkhai hospital da ngasi so lakle Yarel babu yengliba doctor duga wari watai tawraga thoklakpada Yarel bana leiriba room duda nupa ama thong hangduna changkhibadu ubada Chinkhai praprap chensale kanano room duda leiramliba nupado makhutta karigumba ama so pairami Chinkhai ubada mamit mana thakatle nang kanano kanan tharai no ayu nupado chenthoknaba hotnare Chinkhai so changsinduna thatnaba hotnai adubu nupaduna Chinkhai da thangna thingi hotnarakle adubu Chinkhai na haisingna leithoktuna nupadubu phanaba hotnai muknabada makhutta sokre phaba nanghodraduna chenthokibana hale masak khangdaba nupadu Chinkhai yarelbada haifet yenglami aduga chenkhriba nupadubu tanare maga lakminaba staff amada ingit tawramduna yarelbabu senaba changkhre aduga mana hospital gi maninglomda chenkhiba nupa chetkhriba adomda tanare Numidang wairamgi pung manga tasilakle inge leidu ingkholdagi kari karino ensang panba kharado hapire ima haptrasu yaresibu yade icha pijaningdana imana haplibane Leishna do imungdagi magi purakpa pochai singdu puthokduna thorakle yarik nganbasu wangangda khau singdu gari da hapnaba puthokre Leishna mamagi manakta changaktuna ima ayuk oigera ama oigera gate se songang hangba yadeko akhoni ni hoilakpa natana atopa mi amta changhanganu ko angau bisidi imada kanana kaidong ngamdoino kaisu tawrise phagi nante ko ima gate dum lolu ko imana nungai traso aingonde hekta hairo oba hai aigi lairi aigi gong tangai khose nang bhab taw ko hosik matam chap charabani ibungo ga sutana Leishna mamagi wado bhab oida ngahak khalli inge leisu makha ta duna mathang lakpadadine ishu yauraga lakadabani ko Leishna mamagi waduda swai launa luton satkre mamada khangi ikaire wakhal munna khalluko yarik nganbasu changsile inge lei maya nupada yenglaktuna ibungo gari ka doing thina thauko nungdang wairamgi gari yam chinba timing di oire tawrise hoima aisu sidaidi imai manakta phat phaujilagi talaktuda magi call amalae Leishna de yengaktuna imana call dori si haiduna khajik chathoklaga wari sakhi nupado inge leisu macha nupido onsalaktuna haire phajana layuko nanemna yadaba thabak toba yade hoima aduga aina haibado bhab tawko Leishna do khumludre asumna yarik nganba Leishna anido hanminnare lambida gari thauduna lakpado mawa machet ama phawa haide Leishna da
Leisnanasu wa amata hudokluba taude. Kaisampa traffic point tuda gari du khangkham khami. Leisnasu gari khamlakpaduda yarik nganbada yenglai. Kumu. Kaidawrake yambo? Kumda kumu. Leisna gari gi thongdu hangduna kumkre. Walang amata hairamda gari thauduna chetkre nupado. Leisna di yarik nganbagi ngahak tawrakliba mawongsida mabukning nungshirae. Leisna! Mamai lay thorakpada loyangambadu leptuna leirame. Somdana ngasai chen kiba nupado chingkhaina tanaduna pharure. Mamai mamikto ina pungangangle. Phamhalibadu phau phamba ngamdre. Chingkhai makhutta pariba baseball gi bat tuna hanjin hanjin thomduna. Hayo haibani. Nang kanana tharakpano hayo. Chingkhai masado saubana mai haurabani. Nupado hojiksu khumde. Chingkhai ishum kaba hele. Talaktuda kadugi thongdo khanghang hangduna mi ama changle. Sokliba nupado misaktu ubada masado tashinba hokre. Chingkhai su mamai onthorakpada lakliba misaktu urabada nokfet tawrakduna. Maril dingasi. Thum yauraba natro. Ngasai hospital gi maningda chensin kiba nupado ujinna chinna chingkhaina check akaiba makhada taramba amana kokta M tamduna thomkhibaduna nupado gyan ta khidre. Gyan tadraba nupado chingduna mi changnadaba basement tuda langshinduna thame. Amuk mapandagi thonglon sile. Aduga hojiktada makhutta soklibado chaina phaurae. Pocketagi phone du lawthoklaga yarik nganbada call tawrakpani. Somda yarik nganbasu ingel leiga wari saringaini. Chingkhaina call tawraklibado aruba oiramgani khali. Aduna maso Leisnada onsinduna. Ima call tawre. Khamba ngamloidaba ihol asi nangna amuksu khamlare. Karigi ashum oihalliba. Nangbu namduna aigi oihanbagi thauna leirabasu. Thauna pumba mangle hojikte. Nangi mityeng nangi natau uraga. Aibu kayam kuina khangki sigaba. Phara nuba aibu kaidobage. Khamla nuba aibu. Aina waba uraga nungai jaribra nangde. Aibu otla nuba. Ai ware. Aibu wahala nuba. Loyangambagi gari da puna lakmine. Leisnado yarik nganbana tawramlibasi. Udlamliba matauduna hena mathwai nungai handaba oire. Amuksu khanjay masama tomta mana kari asoiba hairure haina. Gari hek thaurakpadagi Leisna wa machet ama phau ngangde. Loyangambadi wari khangbana Leisna na lana khallibado gyan tanaba sengdokjare. Yariki kalik ama soga lay haibani. Adugi unadaba yadaba malayre haina soirama engonda. Adugini nang lana khanganu. Nangonda koitho hairamdrasu engonda dum hairambadi ma kai kaige. Aise kaigino mana sum lamlanbi magum loinarise. Ngahak ngahak kiningakpa pangtaw tawraga aina nungairamni khaliraba. Khangdida loya. Hojik phawba yarik nganbana aigi mapam amta pidrise kaigino. Mana aibu sum inthoise kaigino. Aida sengna chingnare. Magi arepa ama leirabra haina. Ai mana phana inthoklabaso ai ahenba wakhal amta khankhide. Thoina ahenba tawgena suningode. Asum magi asiguma matawse hanjilakpasina ai khangba ngambagi pangase mangki kadawa mal. Leisna du yam warokre khangle loyangambana. Phana maga puna master tawminarakpada leiminar abasu. Nongmata nungsinungwagi matangda yarik nganbagi maphamdagi interest leibagi mataw uba phangkhidabani. Mana Leisnagi senglaba pukchel khanglabasu yarik nganbada wafamsi hodokluba ngamde. Adubu Leisnana asigumba phibamda leiramgani haibadi ma khaludabani. Asukuina leminarakpa asida makhoinigi apam-pamda hainaba phawba matam helamagani haina khalubani. Adubu loinamak tayonare. Yam hena khanjinganusi. Masune yadada boiramgani. Athuba paw oiramrasu horen halagane nangonda dum tamjarakani se. Leisna du khumlaktre adumak tumin leikre. Mana themchinbir abasu Leisnana wadudi tadre khangi. Loyangamba wa makha hairudre gari du thauduna yarik nganbagi mayum tamna lagle.
ꯂꯩꯃꯁꯨ ꯄꯥꯎ ꯈꯪꯕꯅ ꯃꯃꯧ ꯍꯜꯂꯛꯂꯕꯗꯨ ꯅꯤꯡꯊꯤꯅ ꯑꯣꯛꯄꯤꯔꯦ ꯀꯥꯗ ꯄꯣꯊꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯂꯣꯌꯥꯉꯝꯕꯒ ꯋꯥꯔꯤ ꯇꯧꯍꯧꯏ